Assalamualaikum bro mayam 23 August 2026 Middle East ki morning update pura laksire maite pangalna ahing chupasira kari oi girimno aduga hoju phawdu kari no hipse video si aloi phawba yangbiramu aduga follow subscribe asisu kaubiramu nisnawe ngasi si August ki tarik kulhum thoini aduga maike meri deso protest si amna kanna tawri ikoi manipuri malai pak to gira te mafum do gira Madraidi yamna satin waitaba Andhra Pradesh ta SK College ta ekoi Northeast ki nupi makai gi mathakta phudni yaidina tawba makhoi gi quarter da makhoi gi laifam da adugumba video kharam se thengne jobi hodu su makha ta na dum laksage ahan brisida Middle East ki update si karen haida Iran gi security chief yamna mamung laikramini hojiki Mohsen Rizai harise Mohsen Rizai sina harise na bo hawjikta Iran gi mathak tadi America gi tarap tagi pabandi si ben lang ama masi tawrak lai su mayam su khangibni asida man harise na bo adugumba ben adugumba pabandi tawbadura yawruba country punamakse asi Iran gi dushman ni sini America के जो होजिकी चटमना दौरी से बेंच रे जो सरु यामिना के दौरी से असि पुने मक्सिसु मखोय की दुश्मनी अदुगा मखोय की सो अकाय भी यामना तौरकनी सिनी ईरान की तरफ तगी सी अल जजीरा की अयुक की अपुन बाब देनी सिनो में ईरान हर से नबु नंग की दुश्मन आई की दुश्मन सिनी असेदे जो सरु यारे इदो अमेरिका की मतेंग तौरई बा सिदमाना डायरेक्ट हारी से नबु सिगी रीजन से लाइरिबा कंट्री मखै अमेरिका के खाव पाइबा मखै से असिदनि मान हौजि कि टन्स अम यैरि से अदुनि मान हर से ईरान की मथक तो जो अमेरिका ने बैन तौरले अदुर सरू योबी यारक कदौरिबा कंट्री पुनमक्तसु ईरान की दुश्मनी अदुगा मखोय गिसु अकाइबा मयामम तौरकने सिनि मथंग दनबु चामा की मथक डिप्लोमेट चामा की मथक लेटर अमद साइन तौरे लेटर सी द साइन तौरसिन यूके फ्रांस असि मखैसी की लोइना सीनियर डिप्लोमेट गांगतनी मखोजिना साइन तौरगा होजिक हारिसिना बु इजराइल की मथकते यामना चावना पाबंदी अमा लगाइबगिनि हारिसे असिना बु करिगिना हाइबद जस्त्रा होजिक इजराइल की तरफ तगी वेस्ट बैंक दा E1 हाइना मखोगी सेटलमेंट पुराइबा असि मखैसी की अगेंस्ट तनिको होजिकी यूके फ्रांस की डिप्लोमेट चामा की मथक ता मियोय मखैसिना साइन तौरसे लेटर सिदा इजराइल की मथक पाबंदी बेनम तौबैदमक्ता अदुगु लेटर दु इरगा थागत कदरुनि फ्रांस तो गिरा यूके दु गिरा ते दु गिरा बेन तौसे आइना करिगाइदि अदुगुम्बा मखोगी E1 हारिबा सेटलमेंट पुरा इदुना टू स्टेट सॉल्यूशन अमसुम फिलिस्तीन की आजाद की दमक्ता होजिक तौनरिबा मदे थवाई कथोकनरिबा गाजा द सीनरिबा वेस्ट बैंक द सीनरिबा असि पुनमक्सिगी मथक असरम परियाबा अदुगिनि मखोनि रेसे मथक नबो मक्का डोनाल्ड ट्रम्प ना सी ममांग दस डोनाल्ड ट्रम्प ना लाउथोखरबनि मक्का होजिक नौना मान हाइरेसे नबो स्ट्रेट ऑफ हॉर्मुज से अमेरिका की लमने सिनी अमेरिका की लमनी अमेरिका की बॉर्डर दनि सिनी मागी मनुंग दनि सिनी स्ट्रेट ऑफ हॉर्मुज से मोहगी कंट्रोल दनि सिनी पूरा होजि माना अयुक अंता दम होगी मागी सोशल ट्रूप आइन लेत्राने अद्रो फोंगदो रैसे ऑफिस तनि सिनो मे आमदनो खोल जे खर टपले मखोल बुदे कलम गने अय वखलदा माई यावरमनिना अदुमो फोंगदो रकले माना होजे मक्का असिगी मतुंगदा अमक्का मथंगी पावनबो अरांग सीरिया दा इजराइल की तरफ तगी ड्रोन अटैक तौबदो अदुरदि मी एमतनि सोए हरसे होजिक सीरिया की तरफ तगी लाउथोरेसिनबो मी याम साथिन सोपय वानी होजिकी ड्रोन स्ट्राइक तुदा अदुमकपु कंडेम खक्तनि तौरखरिसे माइके मेरी दगी कंडेम दि तौरे सी पाउसी इसनो में अतै पाउ अम फो पाद्रि कोई सी अहाम बगी अल जजीरा गी अहान बगी फास्ट पेस की पाउ दुनि इंतहाली से करी न हाइदो ईरान की तरफ ते करे हरे अमेरिका की तरफ ते करे हरे सीरिया द करी ओरी लेबनान द करी ओरी सी अपुन बनी अयुक की पेस अम खक्तता मागी हेडलाइंस मखैदो
ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯒꯖꯥꯗ ꯑꯗꯨ ꯑꯣꯏ ꯁꯥꯎꯠ ꯂꯦꯕꯅꯟꯗ ꯑꯗꯨ ꯂꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯁꯤꯃ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯏꯖ꯭ꯔꯥꯏꯜꯅ ꯑꯦꯇꯦꯛ ꯇꯧꯕꯗꯨꯗ ꯁꯤꯔꯤꯌꯥꯗ ꯌꯥꯝ ꯁꯥꯊꯤꯅ ꯃꯤ ꯁꯣꯛꯄꯒꯤ ꯋꯥꯅꯤ ꯁꯣꯝꯗ ꯑꯃꯨꯛꯀ ꯁꯥꯎꯠ ꯂꯦꯕꯅꯟꯗ ꯂꯥꯛꯑꯒꯦ ꯁꯥꯎꯠ ꯂꯦꯕꯅꯟꯗ ꯍꯧꯖꯤꯛꯀꯤ ꯏꯖ꯭ꯔꯥꯏꯜꯒꯤ ꯇꯔꯞꯇꯒꯤ ꯏꯌꯥꯔ ꯏꯁꯇ꯭राꯏꯛꯁꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯑꯁꯤꯗ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯁꯤ ꯁꯤꯁꯐꯥꯌꯔꯅꯤ ꯍꯥꯏꯅꯁꯨ ꯇꯧꯔꯤ ꯁꯥꯎꯠ ꯂꯦꯕꯅꯟꯗ ꯃꯗꯨꯒ ꯃꯌꯥꯝꯁꯨ ꯈꯪꯉꯤꯗꯨꯅꯤ ꯒꯖꯥꯗꯁꯨ ꯁꯤꯁꯐꯥꯌꯔꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ ꯋꯦꯁ ꯕꯦꯡꯗꯁꯨ ꯁꯤꯁꯐꯥꯌꯔꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ ꯁꯤꯔꯤꯌꯥꯗꯁꯨ ꯁꯤꯁꯐꯥꯌꯔꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ ꯇꯧꯔꯒꯁꯨ ꯏꯖ꯭ꯔꯥꯏꯜꯒꯤꯗꯤ ꯁꯤꯁꯐꯥꯌꯔ ꯂꯩꯇ꯭ꯔꯦ ꯑꯃꯦꯔꯤꯀꯥꯒꯤꯗꯤ ꯁꯤꯁꯐꯥꯌꯔ ꯂꯩꯇ꯭ꯔꯦ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯇꯧꯔꯤꯗꯨꯅꯤ ꯑꯁꯤꯗ ꯍꯧꯖꯤꯛ ꯁꯥꯎꯠ ꯂꯦꯕꯅꯟꯁꯤꯗ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯁꯤ ꯍꯧꯖꯤꯛꯀꯤꯅꯤ ꯑꯗꯨꯝ ꯏꯕꯁꯤꯗ ꯑꯗꯨꯝ ꯄꯥꯔꯣꯕꯅꯦ ꯑꯩꯅ ꯊꯦꯠꯂꯤꯁꯤꯗꯅꯤ ꯐꯣꯁꯐꯣꯔꯁ ꯃꯌꯥꯝ ꯈꯪꯂꯝꯕꯁꯨ ꯌꯥꯏ ꯐꯣꯁꯐꯣꯔꯁ ꯍꯥꯏꯔꯤꯁꯤ ꯕꯦꯟꯅꯤ ꯑꯁꯤꯒꯨꯝꯕ ꯈꯨꯠꯂꯥꯏꯁꯦ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯔꯤꯁꯦ ꯑꯗꯨꯒꯅꯤ ꯂꯪꯊꯔꯤꯁꯦ ꯃꯈꯣꯏꯅ ꯀꯗꯥꯏꯗ ꯁꯥꯎꯠ ꯂꯦꯕꯅꯟꯗ ꯁꯣꯝꯗꯅꯕꯨ ꯁꯤꯁꯐꯥꯌꯔꯅꯤ ꯍꯥꯏꯅꯁꯨ ꯇꯧꯔꯤ ꯃꯈꯣꯏꯅꯁꯨ ꯇꯧꯅꯤꯡꯕꯗꯨ ꯈꯛꯇꯅꯤ ꯁꯤꯔꯤꯌꯥꯗꯁꯨ ꯒꯣꯂꯥꯏꯟ ꯍꯥꯏꯠꯇ ꯅꯍꯜ ꯈꯔꯅꯤ ꯃꯃꯥꯡꯗ ꯀꯨꯅꯤꯇ꯭ꯔꯥ ꯑꯗꯨ ꯐꯥꯎꯕꯗ ꯕꯐꯔ ꯖꯣꯟ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯒꯁꯨ ꯇꯧꯔꯤ ꯁꯥꯎꯠ ꯂꯦꯕꯅꯟꯁꯨ ꯇꯧꯔꯤ ꯒꯖꯥꯗꯁꯨ ꯇꯧꯔꯤ ꯃꯥꯏꯀꯩ ꯃꯔꯤꯗꯅꯤ ꯄꯨꯝꯅꯃꯛ ꯀꯔꯤꯝꯇ ꯂꯩꯕ ꯅꯠꯇꯦ ꯁꯥꯎꯠ ꯂꯦꯕꯅꯟꯗꯁꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯕꯣꯝꯕꯤꯡ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯁꯤꯗ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯁꯤ ꯐꯣꯁꯐꯣꯔꯁ ꯑꯁꯤꯒꯨꯝꯕ ꯑꯦꯛꯁꯄ꯭ꯂꯣꯁꯤꯞꯁꯤꯅꯤ ꯁꯤꯖꯤꯟꯅꯈ꯭ꯔꯤꯁꯦ ꯑꯗꯨꯕꯨ ꯀꯟꯗꯦꯝ ꯈꯛꯇꯅꯤ ꯁꯤꯗ ꯍꯧꯖꯤꯛ ꯌꯨ ꯑꯦꯒꯤ ꯇꯔꯞꯇꯒꯤ ꯀꯟꯗꯦꯝ ꯇꯧꯔꯛꯏ ꯀꯇꯔꯒꯤ ꯇꯔꯞꯇꯒꯤ ꯀꯟꯗꯦꯝ ꯇꯧꯔꯛꯏ ꯃꯥꯗꯔ ꯁꯥꯎꯗꯤꯒꯤ ꯇꯔꯞꯇꯒꯤ ꯀꯟꯗꯦꯝ ꯃꯥꯏꯀꯩ ꯃꯔꯤꯗ ꯀꯟꯗꯦꯝꯅꯤ ꯑꯗꯨꯗꯩ ꯍꯦꯟꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯃꯥꯗꯔꯩꯗꯤ ꯃꯊꯪꯒꯤ ꯄꯥꯎꯅꯕꯨ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯍꯧꯖꯤꯛꯀꯤ ꯑꯦꯁ ꯀꯦ ꯀꯣꯂꯦꯖ ꯑꯁꯤꯗ ꯃꯣꯕꯥꯏꯜ ꯑꯃ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯀꯤ ꯁꯤꯁꯇꯔ ꯃꯈꯩꯒꯤ ꯃꯣꯕꯥꯏꯜ ꯑꯃ ꯃꯥꯡꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯑꯟꯙ꯭ꯔꯥꯗ ꯂꯩꯔꯤꯕ ꯑꯗꯨꯗ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯑꯩꯅ ꯍꯣꯔꯦꯟ ꯔꯤꯜ ꯑꯣꯏꯅ ꯊꯥꯡꯒꯠꯂꯛꯀꯅꯤ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯈꯨꯄꯤ ꯊꯤꯜꯂꯒꯅꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯀꯤ ꯁꯤꯁꯇꯔ ꯃꯈꯩꯗ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯍꯥꯠꯇꯣꯛꯀꯅꯤ ꯈꯔ ꯍꯥꯏꯔꯤꯁꯦ ꯅꯣꯔꯠ ꯏꯁꯀꯤꯅꯦ ꯅꯨꯄꯤꯁꯤꯗ ꯃꯥꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯍꯥꯏꯔꯤꯁꯦ ꯍꯥꯠꯇꯣꯛꯀꯅꯤ ꯁꯤꯅꯤ ꯃꯥꯗꯣ ꯍꯣꯔꯦꯟ ꯂꯧꯔꯥꯡ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯊꯥꯡꯒꯠꯂꯛꯀꯅꯤ ꯁꯣꯏꯗꯃꯛꯀꯤ ꯑꯗꯨ ꯐꯥꯍꯟꯗꯕ ꯌꯥꯗꯦ ꯑꯦꯅꯤ ꯍꯥꯎ ꯇꯧꯗꯨꯅ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯊꯛꯇ ꯀꯦꯁ ꯇꯧꯍꯟꯗꯕ ꯌꯥꯗꯦ ꯃꯥꯅ ꯈꯨꯠ ꯊꯤꯜꯂꯒꯅꯤ ꯍꯥꯠꯇꯣꯛꯀꯅꯤ ꯈꯔ ꯍꯥꯏꯗꯣ ꯅꯣꯔꯠ ꯏꯁꯀꯤ ꯑꯦꯅꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯒꯤ ꯃꯤꯁꯨ ꯑꯣꯏꯁꯅꯨ ꯅꯣꯔꯠ ꯏꯁꯀꯤꯅꯤ ꯍꯥꯏꯈ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯑꯩꯒꯤ ꯋꯥꯐꯝꯗꯗꯤ ꯅꯣꯔꯠ ꯏꯁꯀꯤꯅꯤ ꯍꯥꯏꯔꯗꯤ ꯑꯩꯒꯤ ꯃꯤꯅꯤ ꯑꯦꯅꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯣꯏꯁꯅꯨ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯄꯥꯉꯜ ꯑꯣꯏꯒꯦꯔꯥ ꯅꯥꯒꯥ ꯑꯣꯏꯒꯦꯔꯥ ꯀꯣꯀꯤ ꯑꯣꯏꯒꯦꯔꯥ ꯖꯣꯕꯤ ꯍꯣ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯄꯥꯟꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯗꯨꯁꯃꯅꯤꯗꯨꯅ ꯗꯨꯁꯃꯅꯤ ꯇꯣꯉꯥꯟꯅꯤ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯔꯨꯞꯅꯤ ꯁꯤꯃ ꯀꯥꯎꯕꯤꯒꯅꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯄꯥꯟꯗ ꯃꯤꯕꯨ ꯂꯥꯛꯆꯍꯟꯕ ꯌꯥꯝ ꯅꯠꯇꯦ ꯁꯨꯛꯌꯥ ꯌꯥꯝ ꯅꯠꯇꯦ ꯃꯤꯕꯨ ꯂꯥꯛꯆꯍꯟꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯑꯞꯗꯦꯠꯁꯤ ꯁꯤꯐꯥꯎ ꯈꯛꯇꯅꯤ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯏꯔꯥꯟꯒꯤ ꯆꯤꯐ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯆꯤꯐ ꯃꯣꯍꯁꯤꯟ ꯔꯖꯥꯏꯅ ꯍꯧꯖꯤꯛ ꯄꯥꯕꯟꯗꯤꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯏꯕ ꯀꯟꯇ꯭ꯔꯤ ꯄꯨꯝꯅꯃꯛꯁꯨ ꯏꯔꯥꯟꯒꯤ ꯗꯨꯁꯃꯟꯅꯤ ꯑꯗꯨꯒ ꯑꯃꯦꯔꯤꯀꯥꯅ ꯑꯃꯨꯛꯀ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯁꯤ ꯃꯥꯒꯤ ꯅꯥꯏꯟ ꯍꯥꯏꯔꯛꯂꯦ ꯁꯥꯎꯠ ꯂꯦꯕꯅꯟꯗ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯕ ꯂꯦꯞꯇꯦ ꯁꯤꯔꯤꯌꯥꯗ ꯂꯥꯟ ꯇꯧꯈꯤꯕꯗꯨ ꯌꯥꯝ ꯁꯥꯊꯤꯅ ꯃꯤ ꯁꯣꯛꯄꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯐꯥꯎ ꯁꯤ ꯈꯛꯇꯅꯤ ꯑꯗꯨꯒ ꯁꯤꯔꯤꯌꯥ ꯇꯝꯅ ꯇꯨꯔꯀꯤꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯍꯣꯟꯖꯟꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯍꯧꯖꯤꯛꯁꯨ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯑꯞꯗꯦꯠꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯊꯪꯒꯤ ꯑꯞꯗꯦꯠ ꯑꯃꯨꯛꯀ ꯗꯤꯇꯦꯜꯁꯇ ꯄꯨꯔꯒ ꯂꯥꯛꯀꯅꯤ ꯁꯂꯥꯝ ꯑꯂꯩꯀꯨꯝ